houjik Maharashtra ki Nagpur dagi mai chalakpa Nagpur Aurangabad harisida Aurangzeb ki makhoi ki makpara lei maki makpara lei masida mongpham lei aduga masigi mongpham asiki nak aswaida masigi mongpham asi samduna ko mathau taisini yam chorpa mantri ama MLA ama haripa mantri amati MLA sina khalli sini madri matam purmakta maki chakton lagi makhoi ki history da sambuji Maharashtra Aurangzeb ki mi singna maki order ti am thina mamit ko kot laga khujing ka si laga hat ki amasung masi Aurangzeb si am satina danger oi boire haipisi mokoi wakhanda masi seal pack oin leirapanina mak mayum dagi sangbidan da chatpada assembly chappada masi Aurangzeb ki yum ase matam purmakta ui Aurangzeb ki yum means maki mangpham ase masi purmakchi ui aduna masi maki thamoi dem sakpani aduna handak ka chabam haipa film amu pudokip se Aurangzeb ki masi dagi amuk hena Aurangzeb ki am satina maksi aduk satina cruel ning thoiram boire Hindu singsi olam boire nairam boire haibaki wakhalon se masigi ite iho amasi ithak asiam kanna polaktura masigi matang da hojik yam kana clash oina tuna amaga phun dan lunglang tuna masita police na mafam asibu curfew tawduna yam kana tawkhra matung sita hojik masigi wa ase prithibi thungna ta na kare Pakistan mi singna sumasing matang Aurangzeb phabra phatra reality karino masida video ke ase makre masi worldwide nainobagi chaw matak oi kre masigi mai ase tam chakhel UP yo selak le UP da siam kan nainari sinim phom khuding da so akhang ahi singna hairi banna ngasi dagi 350 400 years mamang da haukrabu wari madu phoktok laga masi discussion tawi matamla hojik prithibi si karom da sali bana amasung ekhoi china karom da kan sali bano haiba som da khanna ban thok tra haike madu bu masi tade maramdi makoi gi masi dharma ga something related laibanina Maratha Kanglup Hindus khoi thamoi da matam da Hindu siam nairam boire walam boire haiba ki maichak maisa side asum haudra maikhu haudra laibanin masi tam thorak pani aduna makoi protest tawkre yam kanna protest tawkre aduga matungta Maharashtra gi high court amati boga chief minister ki verdict amasu aroi po alam charam lakre madudi masi Aurangzeb ki mafam ase Kanglup amana asi maki mafam ase phuktok kadabani maki mongpham ase phuklaga mata leiram le pare maki awat padu araibudu lebak on kre lebak phare natra kaigum lema me madu puthoga atop the displays tawki gadabani hai duna masi kanna protest tawrpani aduga masida namor nisana ming amati related oiba karigum amata leitaba hari mafam asida masi kanna demand tawrak possible hojika makoi wild bichar lakre madudi oiba yaroi haiduna makoi gi Maharashtra gi government na chief minister hai kre madudi oi yaroi maramdi masi government gi under the leipa aduga protection area ni aduna this is obligatory duty for government of Maharashtra masibu ngaksen ba se Maharashtra government gi mathauni yes wafam amadi tawya roi jine Aurangzeb ki mahima haibadi makhoi lonna mahima hairi makhoi lonna kaino amatum Aurangzeb ki gun Aurangzeb si aphabani Aurangzeb ki izzat laibaning thawni yam chawbaning thawni akhang ahini haiba sugum apha wahai se maki matang da hairaga ma pu isai oina maki thagat isai oina sakpa madu yaroi at the same time which is Hambuji Maharaj ase tasengna mak ase thagat ningai adugo patra mani makna makonda adugumba noksagi oipa adugumba mama leibak nungsibagi adugumba ihau ama ichela mama ki thamoi nu chenki aduna shakkadabadi Hambuji Maharaj kini haibasini so Aurangzeb sing asi chahi chamri mamang haukre adubu ngasisu maki maming ase tapna pukalak laga achouba discussion amagi mataram oiri sini aduna Aurangzeb si prithibi sina lairi phawati India dati especially India di mutlaroi aduna Kanglup amanna just Muslims Kanglup ki wadi Aurangzeb tagi henna phaba ningthau Mughal ki sagai da chatkide be haise thajari bani Muslims ki oina thajai aduga Hindus ki oina Aurangzeb tagi hena phattaba diagi itihasta adugumba Muslim ki chakrise matam haukrise masida Aurangzeb te hen phattaba yaukide amorom the Muslims sing Aurangzeb te hen phaba yaukide sini masini this is the difference aduni masigi difference asigi maraktai khoi hingbata bani adu understand we should understand ourselves masigi loi no phaba mana ngasi miratta amna gruesome war miratta gruesome war badu kesam thokre masi mihat me pungi case ni
Kaino sumai hama tamasi am kana lainari houjikse discussions matter nupi asina mawa amabu udri haina nupa mawa laina atopa unfair means ki atopa affair ama toraga hatpa ngami sini masi amna lurpa yam nungai taba case mo kaino han matamda Meerut sida nupa maga nupi maga mokoi si lumban punsi lai macha nupi mse lai jare nupi sigi maming na nupi ki si maming na mahima ko pa aduga pa si maming na gorop si khoi ki navy da thabak to pa London da lai pa aduga hojiki mahima ai nupi asina ma asidum lai macha nupi si ka yum bhara toraga adagi paisa pire i mawan pira kudu ki chan thak lai pa somda nupa maga affair oisele affair oire aduga mutung nupa sin drugs chaba ama chaba yu thakpa aduga type oi pa so tap na mkhoi ne sin nungsi na khre nungsi na tana mkhoi relation laire physical relation ama si relation loin laire asom da ngasai gi sarop ko pama ki mo London da gi lak pa se masina lak laga khange kayo tap na ma ki phone ama check to buda something ma se affair oire habi se khange adu ma na ma du pu tawdra ba khotna ba di habi am phabo mi mo oi mane adugi aroi banta ma ase blackmail tawre London da chahi ani ka lai pa tam lak panina makhoi ni sidi somda pa si drug chapani nupi si su phangna dana drug chapa gi haina bisi lai khre atu makhoi ni sidi hong te yate laina te yate happy ko khalon lai panina kamain tawni haina makhoi si ta hamda makhoi ni pa se ngasai gi nupa se gorop ko se London da lai bisa ma se hat khase so ma se ani gi suti la ko matam da makhoi ani na plan toraka ahing amada makhoi se koi tumbada hanba gi attempt tamak se you the pot happening hai akhoi gi host mang na ba adu pu ma du hingkhre adu gi next time da amuka mak se charam thakna ba da ma ne am pam jaba chak ta akhoi gi host mang na ba gyan mang na ba adu gum chak bijare tumling ai da ngasai gi pa se mang kaure tumkhre tawra si ai duna adu gi matung du khoi thang ani khak leidan tham yai ri adu gi matung thang se tawraga ahan bada tumgre amadu gyan leitre adagi nipa si da haire nupi sina nang oina lelo adugi matung da nupi sina nipa sina yate si nang len ga da bani masi nang gi ni haiduna madugi thang se thawa ka thamaga nupa du sujan nu hatoi matung da makhoi ni sima hakchi ba chang se khoi gi drum amada kai da puthokani si kam tawni si drum amai manung da hapchalaga drum du matung da cement na pack tawkre adugi matung da makhoi ni si manali ama se koib chakhraga holi gi matam duai gi bari ni hairi adugi matung da ka chat khraga makhoi se ngasai gi sarop ko pa pakhang se London da lai pa navy se ma ki phone de chat ki pu ki ba ma pa phone to i phone khoi gi text dum reply to pa so koi ri kholi ma to ri du tung dai khoi chali asuma ta la at last makhoi se phakre kan big oi khre aduga makhoi na hai khre khoi na sumai na lan bani khoi na sumai hat ki bani aduna sarop ta seng afaba mini akoina hatlabuna si tawbani akoi aralbani hat hoji court bu khale nga singarang si adu pu asai nupa si bu court ukil mayam na ma tawri pa thawdo mawa ma puro karimata maral le je da su phakra mi adu pu makhoi ni na hat pa du ge na mak to court ma da ukil phukai da na ka tawri ja adu gumba mayam wari si leire asigumba mong chadra ba prithibini wari le sa du yam na satina alert ama oibem sange asi khak thamjabani da